Slam lining chotpasingi senglaba chakhen-tha loibaga pangthokpa Idul Fitr kumhai ngasi malemgi mafum kayada pangthoknari. Manipur dasu slam lining chotpasing maru oina maitai pangal singna kumai asi lamdam asigi mafum kayada paksanna pangthoknari. Ayuki matamda manak nakpada leiba mosque amadi leikai gi lampak achobada miyam punna lai khuramnaki. Amaga kumhai asigi yaifa pauzal pinaki. Tungda mathel lukoi langduna punna chamin thakminabana kumhai asigi mapung oiba masak oiri. Kumhai asina lakpada Manipur gi Chief Minister oiramba Nongthongbam Biren yauna masak naiba miyoi kayana yaifa pauzal pinarakli. Security Force na Manipur gi tongan ba chungnaba mafam singda thiba humbagi thabak chathaduna khusukhulai kaya fagat baleptri. Thasigi tangkun mapanda Tengnopal District ki manung chanba Molnom amadi Sanam area dage khusukhulai kaya fagat pangamkhrei. Fagalaba khusukhulai singadudi heavy mortar launcher ahum, metal IED manga, IED ama, plastic IED kg manga, country made 7.62 mm pistol ama, AK-47 gi ammunition mari, SLR gi ammunition taruk, 12 volt gi ammunition taruk, gunpowder gram chani, helmet ani, BPJ harness ani fagat pangamki, loinana metal IED manga, plastic IED ama Tengnopal police na destroy tawkre hairi. Security Force na state asigi tongan ba mafam singdagi aina thingkrabalal holop KCP PWG ki active member ani fagat pangamkhrei. Thasigi tangkun mapanda Vishnupur district ki manung chanba Upoki village manak Tidim road ki nongpok thangba lakolom dagi KCP PWG ki active member Salam Malem nganba Singh Allies Wanglen chahi kulumdoi fagat pangamki. Miyoi asidagi mobile phone amasu fagat pangamki hairi. Nakalamaromda Thasigi Kuntrada KCP PWG Lamyan Bakhuman faction ki active member ama Joribam district ke Joribam police station ki manung chanba Ningsing Khuldagi fagat pangamki. Farba miyoi adudi Thoidam Suresh Singh Allies Lemba chahi kuntraga marini. Farba miyoi sing adu makhataba ain gi oiba thabak lokhananaba mari leinaba police station singda sinakhrei hairi. Manipur Police na thasigi kunma panda Kangpokpi district ki Songjang village IT road manakta popi tharamba miyoi mari fagat pangamkhrei. Farba miyoi sing adudi Jangaulan kipgen chahi nifomathoi, Lengenlan kipgen chahi nifomathoi, Kamgenlan kipgen chahi kunmanga amadi Thangmenlan kipgen chahi kuntra marini. Hairiba miyoi sing asigi mathakta case ama laukhatuna makhataba ain gi oiba thabak sing laukhatpa hokhrei hairi. Kangpokpi district tagi Manipur police na miyoi taruk brown sugar ni chingnaba drugs ka konana fagat pangamkhrei hairi. Farba miyoi sing adudi Khaikha Hau Kipgen Allies John chahini fu, Letgaumang Tauthang Allies Amon chahi kuntrago humdoi, Abi Baral chahi kunganipan, Jiten Kharka chahi kunganithoi, Allies Ranirau chahi nifunithoi, Amadi Lea Chow chahi nifuga Hairiba miyoi sing asina brown sugar ni chungnaba drugs sing adu sapon kep chamaga humfutara mangada haptuna purakpani hairi. Makoidagi 4-wheeler gari amasu bhagat pangamki. Fagatlaba polam sing amadi miyoi sing adu makhataba ain gi oiba thabak lokhananaba Kangpokpi police station da sinakrei hairi.